Ngahan ireikai gi ichilinaujing khusai na saba ahanba torchlight ama ugraba matungda ngasi amuk ngasi saba lorisina auto hand sanitizer and dispenser machine dryer su dum masana tawjaba ko ado somda kandagine smaito start to bumdo somda start to ni ado duga auto dryer yaubuni ko khuting jalo masana khut kang kan da lo to kang ba to aduga su mayam sum sensor ni ko kano ne mayam na khut e thingjale haiba matam da sensor ma yauri si na sensor detect tong na ba sayauri khut e thingjalak boga masana sidagi dum kano kapthara ni adu si nei che khoi lekai gi kano ngatan akoi gi yam tang ba product am tan ati sirin mari adagi fen yadabagi maning adagi sina Herbalife ki shaker du ne akoi pipe macam su kha ga to sab ni sum pharmacy to ba choba dukan jing dadi yam kana gani se abo kano bungcha nanga to sida hygienic badi sigi marak sida hand dryer yaure sanitizer yaure sida community transmitted oiba mogong su oidre amaga khutsa thengna ba sokna ba amana paimba bottle sanitizer bottle amaga paiba su oidre adum khuchi katang thingjalaga lore masana auto na loina torani masana dryer su yaubani na ko sanitizer si loy pa matam dum sinbe sumda haba like ki sekar gi se sida happen aduga magi leveling na kayam yauri yaugte habje the kainoni 500 ml ni 500 ml sina 100 ml katangai bugin 200 300 400 500 loina sida 500 yo kan sibong ala kan chargeable ni charge store ga sina ga doni mai thilaga tam thamasu adu acho dukan phambasing pharmacy tawbasing amadi private clinic hospital tawbasing na nungsibiragadi support tawbiragadi video sibu yengiba mayamnasu like tawbiu share tawbiu comment pibiro